अहानबदा मोरिबा पाउ पिजरे नगा एमएलए तरुका गवर्नर अजय कुमार बालागा उन्नदुना मणिपुर की ओरिबा सिचुएशन असगी मतंगदा वारी सनख्रे कुकी जो अमदी मैते सीएसओ सिंगी लुचिंग बसिंगा पुन्ना उन्नदुना लमदम असगी शांति हंजिलकनबा वारी सनरगने हाइना एके मिश्राना फोनुख्रे कुकी जो सिंह एमएसटी बस चटपा अथिंबा पीखिबा अदो अमित शाह की फ्री मूवमेंट माई पाकले हैबे यारोई आरपीआई की दिल्ली यूथ विंग्स कुमसी चहिदगे सजिबु नोंग मपानबा चैरावबा मैते अमसुंग कबुई पुन्ना पांगथोकमिनरगने हाइना लाइनिंगथौ सनामहि टेम्पल बोर्डना फोंदोख्रे अमदे लान असिना मरम ओइरगा ख्वाइदगी चैथेंग फंगबदा सानरोई अमदे आर्टिस्ट सिंग सु अमा ओइरि nganghom उतम खुरुमजरे ममी टीवी न संदोकचरिबा प्राइम टाइम न्यूज मीटिंग ताबिद बखाई पुमना मकपुरोनिया अचोमना ताराम नोकचरी पाउ संदोकन पिजरे ममांग चही मे अहुमदगी मणिपुर थोक्लिबा था तरानिथोई सुजलक्लबा लान असी अथुबा मतमदा लोइसिंदना इंगतप्पा मणिपुर अमा पुरक्तुना मणिपुर लेरेबा कांगलुप मसेल अमत्तो ओइना नुंसी चानना लेमिन्नबा ngasi naga एमएलए तरुकना मणिपुर के गवर्नर अजय कुमार बालागा राजभवन उन्नदुना वारी सनख्रे गवर्नर गा उन्नदुना वारी सनखेबा अदुदा मणिपुर की लेंगाक शासन तौरंबा हौजिकना मुथतख्रबा बीजेपी लेंगाकता मपुमफाना सपोर्ट तौखिबा नागा पीपल फ्रंट NPF के एमएलए सिंह अवंगबौ नोंगमाई खसिम बसुम लोशी डिको लेशियो कैसिंग जे कुमोसा अमदे जहेलमुंग पानमैना चिंगबा मिहुत सिंह सरुक्याके गवर्नर अजय कुमार बालागा उन्नदुना वारी सनखिबा अदुदा नागा एमएलए तरुके माइकैदगे गवर्नर के मफमदा मणिपुरदा हौजिक थोक्लिबा इरांग असि अथुबा मतमदा लोइसिनबा PR लेंगाकना लौखटपम थोकपा थौदांग लौबियो स्टेट असिदा हानगुम शांति पुरक्तुना मणिपुर लेमिनरिबा कांगलुप मसेल नुशी चानना महौसागुम लेमिनबा अदु फंगनबा थबक पाइखटपियो अमदि मणिपुर की मफम खुदिमक्ता चथोक चसिन तौबा याद्रिबा अमदि हौजिक कुकी जो सिग्ना नेशनल हाईवे सिंगदा मतम कक्तना टोटल शटडाउन के खोंजंग चंगसिलिबा असे हंदोक्तुना महौसागुम अकी अखंग याउतना चथोक चसिन यानबा थबक पाइखटपियो हाइनसु गवर्नर की मफमता तक्सिन खे हाइरे गवर्नमेंट ऑफ इंडिया मिनिस्ट्री ऑफ होम अफेयर्स के एडवाइजर AK मिश्रा अमदी इंटेलिजेंस ब्यूरो नॉर्थ ईस्ट के ज्वाइंट डायरेक्टर राजेश सिहारी कम्बलेना कुकी जो अमदी मैते के CSO सिंगे लुचिंग सिंगा उन्नदना हौजिक लमदम असिदा थोक्लिबा इरांग असे लक्षिंदना शांति पुरक्नबा वारी सानरगनि हाइरे न्यूज एजेंसी अमदा फोंगलकपा पाव अमगी मतुंगिना ngasi एडवाइजर AK मिश्रा अमदी इंटेलिजेंस ब्यूरो नॉर्थ ईस्ट के ज्वाइंट डायरेक्टर राजेश सिहारी कुम्बलेना लुचिंग टीम अमना चुचामपुर चतना कुकी जो सिंगे CSO सिंगा उन्नदना वारी सानके हाइरे डिप्यूटी कमिश्नर चुचामपुर के ऑफिस पांथोखिबा मिफम अदुदा कामपोकपीदा बेस्ट तौबा कमिटी ऑन ट्राइबल यूनिटी कोटू चुचामपुर बेस्ट तौबा कुकी जो काउंसिल अमदे फैजोल अमदे जिरबाम बेस्ट तौबा इंडिजिनियस ट्राइबल एडवोकेसी कमिटी के मिहुत सिंह सरुक्या की हाइरे मिफम अदुदा मरुइना फ्री मूवमेंट अमदे हाईवे सिंह यावना कुकी जो सिंह ने लेरिबा मफम सिंह चंगसिलिबा टोटल शटडाउन के मतंगदा वाखनके हाइरे अमरोमदांग ऑल मणिपुर यूनाइटेड क्लब ऑर्गेनाइजेशन अमुको अमदी कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमी अमदी अतै CSO सिंगे मिहुत खरगसु ऑल सेक्रेटरीट अयुक पुंग 8 दगी हौदना नुंथिल पुंग 3 फावबा वारी सनके हाइरे वारी सनकेबा अदुदा मणिपुरदा तंगदु लैताबा हंजिलकनबा फेस अहुम थोकना खाइदोक्तुना लंबी सेंबा लोइरे मसिना फेस अनि हाइबदी खुलाई लौखटपा अमदी लंबी चथोक चसिन याहन्नबगी थबक पाइखटपा हौरे अहुम सुबदा लोगी वांगबदा खुलाई पाइरबसिंगी ओइबा मखोइना मरी लेनबा एक्टिविटी थबक पाइखटपना चिंगबा यावरी हाइबा वाफम सिंग थमलखि हाइरे लोइनना CSO सिंगे माइकेदगी AK मिश्राना पॉइंट 5 यावबा मेमोरेंडम अमा पिशन खे हाइरे मेमोरेंडम अदुदा मणिपुर मियामना लमदम असिदा निंगतंबा चथोक चसिन याहनबा रिलीफ कैंप ता लेरबा सिंग मसागी मयुमदा अथुबदा हंजिन हनबा खुलाई पाइबस सिंगना मिचम मियामदा मखा ताना खुद
ꯇꯥꯔꯛꯇꯅꯕ ꯋꯥꯐꯝꯁꯤꯡ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 9ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯆꯠꯈꯤꯕ ꯃꯅꯤꯄꯨꯔꯒꯤ MSTꯒꯤ ꯕꯁꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯈꯤꯕ ꯑꯃꯗꯤ ꯑꯀꯥꯏ ꯑꯛꯇꯣꯏ ꯊꯣꯛꯍꯜꯂꯛꯈꯤꯕ ꯑꯁꯤꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯍꯥꯏꯅ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯆꯥꯋꯥꯂꯦ ꯗꯦꯜꯂꯤ ꯌꯨꯠ ꯋꯤꯡꯁ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡ ꯑꯁꯤꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯟꯖꯤꯟꯍꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯨꯠꯁꯤꯡꯗ ꯊꯝꯒꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯕ ꯑꯁꯤ ꯑꯆꯝꯅꯅ ꯃꯩꯇꯩ ꯈꯛꯇꯪ ꯅꯠꯇꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯗꯁꯨ ꯆꯥꯎꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇꯅꯕꯒꯤꯗꯃꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯑꯃ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯥꯀꯤस्तानीज टेररिस्टसिंगा कुकी टेररिस्टसिंगा करिसु खेतनबा लेतेसु हाइरे। मखोइना मखा तारदुना कांग्रेस अमसुंग बीजेपी दा पार्लियामेंट पु कांगजैबुंग ओंथोक्तुना मणिपुर की इशू पु कांगद्रुम सानबगी मतम सुंगनत नते चही अनि हेलक्लबा मणिपुर की इरांग असे लोइसिनबगीदमक अमत्ता ओइना थबक तौनबा होटनागदबनिसु हाइरे। अरोइबदा मणिपुर कांगलु फुरुप नाइबा थबक थौओंग मखा ताना चथरक्लबदि मदुबु चप चाना RPI अचावाले दियाली यूथ विंग्स अमदि मखोइगे पार्टीना थेंगनगनि हाइना मियांगी मफमदा हाइरक्ली हाइरे। अयत अपेकोना फमलिबा प्रेस मीट असि हौखिबा मार्च की तांग 9दा सिक्योरिटी की सेक्शन थोरा मार्क चखिबा मणिपुर की MST की बस ता अयत अपन पिरखिबा अकायदो थोलखिबा असिना यूनियन होम मिनिस्टर की फ्री मूवमेंट की ऑर्डर अदु माई पाक्ट्री माई पाकले हाइबा याखिरोय। माई पाकनबगीदमक रिलीफ कैंप लैरिबा अखोगी इचिन इनाउसिंग असिबु मसा मसागी मरमदम मयुम मयुमदा हंजिललबा मतमदा माई पाकनी हाइबसि अखोई यूथसिंग की ओइबा अचौबो थाजबाबनी। कुकी नार्को टेररिस्टसिंग असिना नेशनल हाईवे सिंग द ब्लॉकेट तौरिबसि अतमना मैतै खतंग नतना लैमिनारिबा फुरुपसिंगदसु चावना अयत अपन पीरी। अयत अपन पीरिबसिंग असि लैरिबा गवर्नमेंट असिना अकन एक्शन लौखटकदबनि मोगी मथक्ता मखा ताना अयत अपन पिरक्तनबगीदमक कुकी नार्को टेररिस्टसिंग असिगी मथक्ता अकन मिलिटरी क्रैकडाउन अमा चथदबा यादबनि मरमदि पाकिस्तानी टेररिस्टसिंगा कुकी नार्को टेररिस्टसिंग असिगा करिसु खेनबा लेते। कांग्रेस अमसुंग बीजेपी ना पार्लियामेंट मु कांगजैबु मोनथोक्तुना मणिपुर की इशू कांगुम सानबगी मतम सुननते सही अनि हललबा मणिपुर की इरांग असि लोसिननबगीदमक अमत ओइना थबक तौनबा होनगदबनि। अरोइबदा मणिपुर कांगू फुरुप नाइब थबक थोंग मखा ताना चथरलबदी मदुबु चपचाना अखोई यूथ विंग अमसुंग अखोई पार्टीना थेंगनगनि हाइना मियांगी मफमदसु थमजरे। कुमसी चहीदगी सजिबु नोंमा पानबा चैरावबा मैचै अमसुंग कबुई पुन्ना पांगथोकमिनरगनि हाइना लाइनिंगथौ सनामहि टेम्पल बोर्डना फोंदोखरे। वाफम असिंग असि हयिंग खोंगपानदा लैबा सनामहि टेम्पल बोर्ड की संगलेंदा पांगथोकखिबा 10 किलोवाट रूफटॉप सोलर सिस्टम इंस्टॉलेशन संगाबा अमदि मैचै अमसुंग कबुई पुन्ना सजिबु नोंमा पानबा चैरावबा हाइना यानखिबा जॉइंट डिक्लेरेशन ओइना मियामदा लाउथोकपगी थौरम अमदा संगलाकपा कबुई लोइसंग LSTV की प्रेसिडेंट कांसोम गामुइमै कबुइना फोंदोखिबनि। ngasi pangthokkiba thauram asida MSPDCL के मैनेजिंग डायरेक्टर हिजम शांति कुमार लाइनिंग थौसनामहि टेम्पल बोर्ड के वाइस प्रेसिडेंट विद्यापति सेंजम एलाइस वाखलम चिंबा LSTV के सीनियर बोर्ड मेंबर कैसाम इबोमचा मेंबर नमोइजम तोंबा अमदि संगलाकपा कबुई लोइसंग LSTV अमदि कबुई कस्टमरी काउंसिल के प्रेसिडेंट कामसन गामुइमै कबुइना मथंगसितना अथोइबा मिंथुंगलेन ओइना सरुक याखि। थौरम असिगा मरि लेनना MSPDCL के मैनेजिंग डायरेक्टर हिजम शांति कुमार फोंदोखिबदा प्राइम मिनिस्टर मुड विजिली योजना स्कीम की मखादा डोमेस्टिक कंज्यूमर सिंगना रूफटॉप सोलर सिस्टम असि सिजनदुना पांगथोकलिबा मई अदु योनबा याबगी खुदोंचाबा अदुसु पीरे।
मियामना सु रूफटॉप सोलर सिस्टम असे युम दा खिनबीदुना इसागी ओइबा मै सिजिन्नबदा नतना योनबा याबगी कानबा पीरिबसिंग असिगी खुदोंग चाबा अदु लौबियो मसिना मियामना सिजिन्नरिबा मैगी बिल असे यामना अपिकपा मोओंगदा हंथहनबा ngamgani amade lamdam asige semitlondasु हेना फगटपा ngamgani amade ngasi Koro Enterprises amade LSTV anina punna hotnaminaduna 10 kilowatt ki rooftop solar system ama sanglen asida thinba ngamliba ase lamdam asige miyamna tamjaningai oiri loinana MSPDCL gi oina su achoba achievement amani haina furuki Amaramda maitai amasung kabui furup ani punna sajibu nong mapan ba chaira papang thok lagani haina lauthoki bagaloinena hiram asigi matangda sanglen kabui lishang LSTV gi president kamsong gamomai kabuina phongdokibada lamdam asigi yek salai leiba sanamahi lining chat ba furup ama oidba maitai amasung kabui furup punna handak chahi de ki nong mapan ba sajibu chaira ba aseda kabui furup ki oina su yel homi singe chahi hoba numit asi pangthok ba horagani haina phongdoki Prime Minister ki Mukti Bijli Yojana haiba scheme ki mukhada domestic consumer singna rooftop solar khilaga consumer webede gatana mana muthui bu ngai du grid te yu be abi khudong sabar si kiri loi bu nai ba prithvi ki resource sin na thok na mai thok na bo na gi mahutta loi bu nai da ba numit ki mangal da gi thok ba mai sizinaraga koi punamaki amadi tungi yakana ba amadi environment se clean na thona ba du mayamna phajaba kana ba amasung tungda lagi bodo mi sing su prithvi gi wena kana bu madumba prime minister scheme ni layu thau asida bagi apel lo nati singi maya masih kat laga amok kurundra lo thoga odena yung yesan thoga bagi mayam sami nama asyik bane bagi saya aku bagi kerja tu macam apa pun juga aku se ye chalai lega senami leni lega satpa kau Kanglei Indigenous Martial Arts and Cultural Society ke Marks ki Kunithoi Suba Foundation de thoram ngasi Palace Compound laiba Government Dance College campus ta pangthokre thoram adda Department of Mahut and DIPR Government of Manipur ki Director Ngangom Utam Singh na athoiba Mingthunglan ke Marks ki President Ningthongchom Ajit na thoram mapu amadi Women Association for Socio-Economic Development WASDEV के प्रेसिडेंट RK थराक सनाना अखनबा मिंगथुंगलेन ओइना सरुक याखी थौरम अदु हौबगी सरुक अमा ओइना की मार्क्स की थौमी सिंगना सैहौ इसै सखिबगा लोइनना की मार्क्स की फाउंडर अमनि थांगता गी मसक नायरबा मियोइदा अचंब खुदो सिंग तम इकाई खमनबसु उठखे थौरम अदुदा डिपार्टमेंट ऑफ महूट एंड DIPR गवर्नमेंट ऑफ मणिपुर की डायरेक्टर ngangom utamna फोंदोखिबदा Lepak ki issue ama hek tholok pa matamda ihan hana chaitheng fangbada sanaroi amadi artist singda hekta oigali corona gi matam amadi haujiki oiriba lepak ki fibam asida artist singna awaba kaya mayok nabada natana artist singna lawriba thodang ase miyamna entertainment oina ubiba amadi makhoina tawriba ase culture ni haina ubida bagum tawre artist singna tawriba ase makhoi gi yum puri bani Pukchak oiribani haibagi mahut irang oina miyamna ubiba asigi laibak thibani adum oinamak lamdam asida thokliba irang asina maram oiraga lanjen naduna masagi mayum amadi inkholda changja ba fawba ngamdana relief camp da saidang famloriba ima ibel ahallaman amadi ichilinau singgi pota fam khangdana awaba leiribani makoi sing asigi mafamda artist singna cultural program gumba amadi Lila macha ama sinbiba matamda aduki matik potafam pige dawribani masigumba wakhal leina nagataba sida kanba ngamba amadi potafam piriba asibu irang amani haina miyamna lawbiba amadi wanaraba matam asida jagoi saba matam oiribra hekta haina bige duriba haiba asini maram asina lepagi issue ama hekta thoglakpa matamda artist singda ihan hana chaitheng phangali cultural amadi tradition da ahongba haibasi ahongba adumak lagle
thang ta haiba asi chahi chamagi mamangdagi lam kannaba amadi leipak ngaknaba ama oirami aduga haujikna nongmaina silaklaba matam asida aikoi culture amadi tradition ju ngakani adubu salalgi oiramba thangta asibu hakchang fana sajelgi oiba wakhalonda purakpa mathau tarakpra haina lowe India da yoga masana asida nupa amadi nupi khaktana sanare yoga hariba asi international level da yaurakli tha ama natraga tha anigi haina machak haina yoga masana da tawriba kanaba mayam yaubugum thangta asida su hiri konba sor shanabana chingba hakchanggi oiba kanaba mayam ama piribani maram aduna hapta natraga tha amagi oiba yumgi mau nupi singi oiba self defense ki oiba amadi hakchang fanaba sajel kanglon oina sinbiduna masana pangthokpa asi yamna maru oirakli haiki Chuming asai keynote address ta aigi inaw lenin na thambigiba aikoigi art and culture aduga chanaroi sing artist sing si matam gi laibak ki oiba issue tholakpada ihan hana chaitheng phangba sing gi manungda amek to oiba masi culture ne na udaba kanagumba kharagidi profession ni kanagumba kharagidi masidagi aigi yum thaibani haibasi ubidaba irang oina ubiba entertainment oina uba musigi laibak thiba dum lairi ado amaromda muk khantoga yengseba aduki matik pothabam oigadaba wakhal leina na gadaba digi kangadaba poto mayam dunadi irang tawbani asuyamna leibak na wana rakanda hujikko jagoi saba matam la hujikko isai sakba matam la hujikko lila yengba matam la hibi gadawriba Chuming asai keynote address ta aigi inaw lenin na thambigiba aikoigi art and culture aduga chanaroi sing artist sing si matam UFO Central ge General Secretary oina thogai pubiramba Laishram Devdatta atoppa mingna Laichana wangkai pukrambam leirakta leiba masagi mayumda anaba amana maram oiraga manung matam chatana leikidabada UFO Central Headquarter Hypop ke maikaiti ki thamoi sokna awabo phongdok chari haina Universal Friendship Organization UFO ge Publicity Secretary Tongbram Wangden Maitaina khuyet piduna thadorokpa cherol asina khangalakle UFO ge Publicity Secretary Tongbram Wangden Maitaina thadorokpa cherol asina makha taratuna hai laikhidraba Laishram Devdatta atoppa mingna Laicha asana organization asige matam sangna thabok thorum kayada awa ana thidana nongju nungsa aying asa amate masagi oija oithak tungloi naram laga leipak kidamakta kathok piramba miyoi amani organization asigi ngarang khudaki oiba mifam pangthoktuna minute ani tumina leptuna laikhidraba Laishram Devdatta atopaming laichagi thawaina mapugi lekolda ingna chikna lairuna ba thoni jakhi haina cherol asina maka tarakle Miyamna thoidokna Pandit Nongmai hairga sakhang nabiba Manipuri lon ge saknairaba aiba professor Nomaitem Tombi Singna ngarang Mars ki tarik tarani thoi English ngani kun manga da ikhang khanghautana laikidabada Patriotic Writer Forum PAWF Manipur ge maikai kedagi awabo phongdorakle laikhidraba oja Nomaitem Tombi Sing aiba amadi critic ama oibeta natana cultural activist amasuni ojana Manipuri Low na silol lon mayek amati nat jokhat nabagidamak lauraba thaudang sing sinthaningai ni oja asina laikhidaba haibasi lamdam asigita natana malem gi maithai pumnamak ki achoba mangjaba amani ojana laikhidabada ojagi emung manungda nanghoriba awabada forum na sarupya jari haina cherol asna makha tarakle Mayumda hanjinba yadana relief camp da leiriba imung kuntra rom relief camp dagi amu kakthat lakpadagi leifam leitabadagi fibamda lakle hanagi yumda changbasu yadringai relief camp dagi amu kakthat lakpa asi officer singi mayumda changsilaga leishillo hairibra haina kangchupte leiba panchayat kar amati lanai sanglen singda changjafam lodra leirakliba
मियोई सिंगना पेंदबा फोंदोक्रे ngasi Imphal West District ke manung chaleba Kangchupta leba panchayat घर amadi salai gi sanglen da leireba imung kuntra henbana pawgi mifam ama pangthokiba ka loinana relief camp deki kakhalak pagi matang da wafam kaya foндokre panchayat gar relief camp da leireba angom thoibi kaubi nupi amana hai Manipur da thokliba irang asina maram oidana Kangchup ki akoiba da leiba yum kaya mai thakre yum kaya amana kuki singna kaptharak padagi nongmai amadi bom sing kaptharak padagi atek akai thokpa amadi leiba yada badagi Fayeng High School da hangliba relief camp da leinaba chelakkhibani adubo Fayeng gi relief camp atuda leifam chanda badagi panchayat karna leirakhi matam aduda lenga ki maikaidagi internally displaced person IDPs sing da piba khudong jaba sing adu fangbaga loinana lan loidaba maramna mayumda hanjinba yada badagi mafam sing asida leirakhibani handak ikhang khanghaudana khudong thiba mayoknariba Fayeng High School da leiriba imung singi relief camp da leiri haidana maming kauthat khide adubu Fayeng gi relief camp da leifam chanda badagi panchayat gar amadi masiga thangnariba salai gi farm house da leirakhiba imung kunthra rom henbadi kari kuma amata khanghalamba tawdara relief camp da leiriba adubu kakthat pirakhibani masina awaba kaya nangduna relief camp da leiriba miyoi sing ase relief camp dagi amu kakthat pirakpa asina kadai de leyu hairibano lambi sorok da thoktuna pidolaba amagum leigadori bara natraga leibak ki famnai ba officer singi mayumda changsinduna leisillu hairibra asigumba thawong ase nuai taba kaya pokhalle mamangda leingakna sakhang duna IDPs sing asida chap manana khudong chaba pibaga loinana awat apa sing yenbira mani atubo handak chatharakliba thawong asina waroba pokle Kangchup ki akoibada kuki na nongmai kap tha haloi makhoi loina tangkhai khre soklaga leireba yum sing semjin biraga relief camp da leiranu hairagadi harau chachakige madusu natana relief camp dagi kauthat lakpa asi sikro haibra minai athubada mari leinaba singna mityeng changduna mayumda changba yadruba fawba relief camp sing da leihanbiyo haike चेक लाखिबसु लैतना अखोई बु लैते हाइना हेक्ता मिंग कखलकपसे अखोई थमोय अदुकि मतिक सोई अखोई कांगचुप चिंखोम सिदा चंगागा लैबा याबा मफम सु नते इचा इपुरोइबा अखोई पुन्ना लैमिनबसु फंगदे हुजि यामना अवाबा फिबम दा लैरिबा असिदैदा अमुक डेली कैंप का हेन कलकपसे अखोई थमोय सोंना नुंगाइ जदे मरमदुना सरकारना अथुबु मतम मेंग चंगबिरगा अखोई बु डेली कैंप दा हनलन बियु नात्रगदि अखोई युम सोइबा खोलिबसे लोइना सेमदन बिरो कुकी हेबा जासे लोइना लौथुक बिग्रो अबि मतमदुना अखोई युम दा चंगागा लैरगे रंग लैत्रे शांति ओइरे हरगा अखोई की कांगचुपता स्टेट फोर्स सेंट्रल फोर्स मयाम म थादल करिगी थमिबनो एसटी ओदा मुका हाइजरे अखोई की रिलीफ कैंप अमा तौबिरो अखोई नोय सरकारना पिबा मफम दुदा खोई निंगाई तौरोय दम लैजगे हेबदा याररोय हाइरे मै चाहुदबा खरगर कंडीशन फबचिदि सिआरपी ngak हाइरे मतौ करमना अखोइना युमदा लैरुदोइनोबा अखोई पुंसीजिदि करि ओयो हारिबनोबा यारगदि Haukiba English ngani kunmari ke mayai chalakpa ajwai deki lebak ki akhang ahe ahlaman kayana kunai asage miyam gi pokpadi si ba fawpagi thoram sing asida ka henma machat kaya ama tosin yan silakpa amadi sel ka hena changhaliba asi karam thing sige haina ina jot khatub na kup na khana tuna laki asigumba mirange chanabi amasung khunai asiga chana chuna daba thabak thoram kaya aikhoi gi pokpadi si ba fawpagi thoram sing da hapchilakliba asina aikhoi gi ina khulaba ina chanabi kaya bu lekha tahan bata natana sel thungi lamda phibam soklaba khunai asibu amuka hena laira talhali haiba ase miam puna makna khangnaraba wafam oire thengkhang kaya thokna hiram sigi matang da kupna khana duna seminar workshop na chingba kaya pangthoklaba matungda August ki tarik tara English ngani kunmari da City Convention Center gi miyam hubna amu khana naina duna achoba mifam ama pangthokhe mifam aduna warep kaya lauduna amani warep sing adu thabak ta onthok nabai ina chokhat pa lupchin sinapirami numit asidagi hauraduna iyol na khunai asige miyamgi pokparigi siba fawpagi thoram asida kai henba thabak thoram sing hapchilakpada natana amadi sel kai hena changhan batana hotna duna lakli lekai gi club ima maira paibi loop sing loop na ching ba loop sing una duna paksana wakhal taminabagi mifam leptana pangthokna lakli
matam matamgi oiba press meet kaya tawduna amadi press note paujel na chingba mayamda pijaduna lakli campaign asigi makha chatharakpa oina kaisamthong kendragi oiba mass campaign su mai pakna loishin ki hari makha tarakpo ina manipur gi mafam atai da su asigumba miyam hubna wakhal taminabagi mass campaign ase makha tana chathagi khani miyamna su mateng pangbiyo haijari adubu laibak thibadi iona mass campaign ase kanna changsilingai amadi media gi thongda hanna haijoba kaya leirabasu thawoi wawoi daba pokpadagi siba fawbagi thoram sing maru oina luhong khongdong bagi thoram sing da tahoi daba thabok thoram kaya miyoi kharana chatharakpa ase laibak thibani khunai asigi miyamna magi thajanabi laison tison thoromga iroinana pangthokhiba manung hutpa wahan thok leiba thoram singbo festival amagum onthorokpa angam tanaba hidanabagi thowongda talks yauna tawpa asi iol amasung miyamna yaba ngamloi haina iolgi publicity secretary W luwang leimana thadrokpa cherol amana fondorakle chahi khurenge editor guide manipur angi leiba matamda manipur gi mapan marei bakta tour chatuna lakpagum handak chahi ki oinasu lausta editor guide manipur EGM ge president khogendra khongdram na luchingduna miyoi tara tare na sarkyaduna ngasi imphal thadokre hongchat asida tongan ba media house ki editor amade ex editor singsu sarkyakhe hongchat asige matang da Image TV ke editor Naurem Uttam Kumar na haikibada Laos lebak asida leiriba fibam amade yengba yaba sing yengsinna ba khongchat ne haiki The Jam Pauchegi editor Ramkum Pamaina haikibada ngasi EGM na sindana international tour Laos the chatna lebak adugi economy amade tourist sector sing na tawriba adu yenglaba matungda aikoi State Manipur da halaklaba matung kari tawba yabage haiba adu khanaba yai haina fonoke Deputy Commissioner Bishnupur Lorembam Bikram IAS ke Mijeng Makhada District Administration Bishnupur amadi Indian Red Cross Society Bishnupur District Branch na siduna nomagi oiba first aid training program ama Leimaram Government High School Relief Camp ta ngasi pangthokre thoram aduda Indian Red Cross Society Bishnupur District Branch ke Chairman Dr. Wahembam Golapi Secretary su oiba train first aid Dr. Huidrom Roman Relief Camp asige Nodal Officer El Prem Chandra na maroiba mingthunglen amadi wangang loising oike traveling program aduda Leimram de Leiba Relief Camp ani Leimram Government High School Relief Camp amadi Leimram SC Girls Hostel Relief Camp de Leiba IDPS Humfudara Romna Sarukya bakaloinena inmate sing na health emergency ama thengna bada matau karamna miyoi aduda first aid bigani linna chikpa huina chikpa amadi khoina chikpada matau karamna ahanbagi oina tawgadaba khongthang singgi matangda takpi tabikhe training aduda sarukya khebe inmate nupi amana IRCS na relief camp ta lakpiduna khuina chikpa khoina chikpa amade linna chikpana chingba singgi matangda pukning loksing oiba yaba sing takpi tamiramba gidamakta thagatba photokhe Thawal District ke Hairok Talaiba Lairik Hairaba Ngang Wakhaloi Manaba Naha Singna Semba United Youth of Hairok Sapong Lakibaki Ahanba Mapok Tumit Thoram Ngasi Hairok Part 2 Thokjom Lekai Daleba Oles Home da Pangthokre Ngasigi Thoramadu da Hairok Part 2 ke GP ke Chairperson Thokjom Premjit Singna Chief Guest Y Haiski Abijor Ningthojam Kameshwar Mangangna President aduga Senior Citizen Home adugi Secretary Thokjom Samu Lamjing Higher Secondary
Larry Kiambam Anil Kumar Singh ne Guest of Honor oina saruk yakhi thoram adugi athoiba Mithunlen Singh gi warol pidadana TH Prinjit na hai UYH asi social media da miyam gi thogal tawba laitelai ra awana taraba kaya gi mateng pangbagi video photo yamna thengna badigi UYH ki damang chawthok chaba pokhi Prinjit na makha taduna hai ke badai UYH ki thomi kaya na tawriba thabak asi yamna faba thabak ni aduna makha tana tawrokpa thabak kaya da aikhoi su mateng pangjage aduga athubada lupa lakh manga dagi taret muk changna sagadaba UYH ki office amasu mahaki maikai thaki sajarage lam pibiro haiki ngasigi thauram aduga mari lenana United Church of Phairok ke abaijar ningthongchom Kameshwar mangangna president ki warol piraduna hai UYH ki thabak thauram khudingmak aikhoina support toriba makhai afaba wakhalon tamak lakadoribani leitelaira awa ana taraba kaya gidamak aikhoi karigumba kharadi tauram si ngasigi foundation dega mari lenana taliba March tha asigi chaichatta UYH na sinduna class 5 tagi at 4 gi thak da pangthokhiba ahan bahiro kendra mathematics competition gi makok mathang taraba singda mana mathang su yanthoki loinana senior citizen home adu da laiba ahal kun manga da ngamjaba khodol piba amade UYH ki thomi singapore na chaklen amasu chamin nakhi angka changda number aduda class 6 ke category da ahum suba position ta kiba apokpa apokpi show kaina khraba salungfam high school gi maheroi sarangthem sanathoi gi tungi punsira achangba miyoi ama oiraknaba maheroi asina class 12 tamba fawa UYH na ahangba khudingmak mateng pangani haina fonoki 참 재미있는 헬레가 한국시 아무 빨라 바보로 이거 답지지 아이 사실 반게 박시 가시 레이나 마야미 아파트 도로 싱싱다 아이죠 안원 싱싱 핑이 원하다 시다 아파트 원하는 싱싱 부시는 게 메시지 포지티브 마인드셋도 레이니 하면 다오더니 이내제 주로 해롭다 아동 장미 내리신데 좀 이런 비용 그 수가이 된다 아는 하버레 때 나하버레 때 Moirang Puno Nganulema Maning Women's Development and Cultural Organization Ningkhat Khibagi Chahi Kuntra Surokpagi Mapok Kumon Thorunga Loinana Numitini Chupna Pangthokpa Annual Sport Meet Loishin Bagi Thoram Ngarang Pangthokre Moirang Puno Maning Laikai Ground the Pangthok Khiba Thoram Atuda Thanga SG MLA Tongbram Rovindra Singh Na Atoiba Mingthong Manipuri Film Producer Balak Human Na Thoram Mapu Amade Social Worker Haisnam Ombi Maduri Devi Na Akhanaba Mingtung oina sarukyaki laikhidrabi moirangthem ongbi bilasini devi bu ningsingbo oina pangthokhiba sport meet da sanakhiba tongan ba masana singe makok mathang takhiba singda mana pituna pukning thogatki tha asigi mapanda Guwahati ge Amal Prabha Vavanta pangthokhiba Kanatra Sahitya Academy under Niti Ayong Government of Indiana Sinkiba 10 GSA National Conference da Chilin Digital Ge Chairman Loidana GSA Manipur State President Oriba Dr. Panjobam Lanajit Singh na Manipur da 3 May Inglisingani Kul Humdoi Deki Thokiba Communal Complex ki matangda wafung kya pukhatuna paudam kre Conference aduda India ki state sing deki miyoi chani henmana sarupya ki Lanajit ki wafam tabada tungda India ki mafam sing deki sarupya ki pasingna makoi ki state amati central lingakda athubada waroshin purak pada tembang naba haiduna taknagani haina fonoki solved and unfortunately peace is still to descend off for the people of Manipur. The escape of the tragedy Ngasidagi tara Marie Suba journalist sport meet haukre All Manipur Walking Journalists Union na sindana pangthokpa sport meet adugi haudokpagi maira haying khombal da leiba lining thau sana mahige laifam dagi lauraga Manipur Press Club fawba purake amjugi makha da leiba tongan ba media housing da thabak toriba paumi nupa nupi kayana maira loba aduda sarubya ke
Lining Tausana Mahida Kilora Pap Maira Ado Press Club Fauba Pura Club Amatunda Amjugi President Bijoy Kakching Tabam Amadi EGM Gi President Khogendra Khongramna Chukatke Tungda Amjugi Firal Chingkat Pakalunana Sport Mid Haudok Play Haina President at Lautoke Mid Ado Pangtok Pagi Batanga President Bijoy Kakching Tabamna Haikebada Ipau Gilamda Tabak Toriba Paumi Singi Oiba Sport Mid Ase Jahi Kudinge Leptana Adumak Pangtok Tuna Lakli Adubo Mamang Jahidi Lebaki Hojik Oriba Fibam Asina Maram Orega Pangtok Pak Ngade Marini Chupna Pangtok Kadaba Sport Mid Asida Track Event Da Event Mari Amadi Group Da Cricket Amadi Football Hariba Masana Sing Ase Pangtok Kane Masamau Faba Paumi Kunai Ama Oinaba Hadi interest, holding interest, loan, and this what other group event cricket club football. Itu yang saya bicara tentang ini, itu kalau panta, kita mesti harus ada ni, tapi lah, di mana sponsor ni semua nak, kalau kita mangga untuk kita, kalau kita nak mangga sponsor, kita cricket, kita sesi semua ni, mana Hancit antara mga dito kiki profesional ang music ang profesional sa pagkakataon ng sa Haurakliba Naha Singbo Yaushangi Kumhaigi Wakal Kautoklaka Sport ke Mayon Amada Chatnaba Pandamda Jahi Kuri ke Leptana Chatharakpo Oina Kainau Thongtak Awang Leika Yaushang Sport KTYWA na sindana Kainau Thongtak Playground da numit mangani Chathagadaba Yaushang Sport Inglisingani Kun Manga Ngasi Haudokre Haudokpagi Thoramda Wainem dagi journalist Gonmay Solomon Kainau dagi social worker Sting M Nikamar Y Ibomcha Amadi K Jibona Athoiba Mingthong Lensing Oina Sarukyake Sport asida Natkyo Eba Masana Thori Chingbi Yubilak Pi Lamjel Volleyball Football Tungan ba advancing Athoy Ahen Tanagani Hairi Aroy Bada Maroy Bapau Amuhana Pijare Naga MLA Taruka Governor Ajay Kumar Balaga Unadana Manipur gi Oriba situation asigi matangda wari sanakre Kuki Jo Amadi Maite CS o Singilu Chingba Singa Punna Unaduna Lamdam Masida Santi Hanjilakna Ba Wari Sanaragani Haina AK Mishrana Fondokre Kuki Jo Singna MSD Bus Set Pa Achingwa Pirakhiba Atu Amit Sagi Free Movement Mai Pakle Happy Aroy RPI Jale Youth Wins Kumsi Chahirege Sajibu no Mapanba Chaira Ba Maitai Amasung Kabui Punna Pangthok Minarakani Haina Lining Tausana Mahi Temple Board na Fondokre Amadi Lan Asina Maram Oirga Kwaidigi Chaitheng Fangbada Sanaroi Amadi Artist Sing Su Ama Oiri Ngangong Utam Hauziki Wenadi Mami TV News Sandok Jaba Prime Time News Matang Asita Lojere Mayam Bamuka na Khorum Jare